ꯅꯤꯡꯊꯝꯊꯥꯁꯨ ꯂꯣꯏꯈ꯭ꯔꯒꯅꯤ ꯀꯥꯂꯦꯟꯊꯥ ꯌꯧꯔꯛꯇꯨꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯈꯔ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯒꯅꯤ ꯅꯣꯡꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯁꯨ ꯂꯩꯕꯥꯛꯇ ꯄꯪꯅ ꯏꯁꯤꯡ ꯆꯦꯜꯂꯦ ꯀꯛꯆꯤꯡ ꯖꯤꯂꯥꯗ ꯆꯦꯜꯂꯤꯕ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯑꯁꯤ ꯃꯍꯧꯁꯥꯅ ꯄꯤꯔꯛꯂꯕ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗꯒꯤ ꯀꯛꯆꯤꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯇ꯭ꯔꯤꯠꯃꯦꯟ ꯁ꯭ꯀꯤꯝ ꯑꯃꯁꯨꯡ ꯀꯩꯔꯧ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯅ ꯀꯛꯆꯤꯡ ꯀꯩꯔꯧ ꯋꯥꯒꯥꯏ ꯑꯃꯗꯤ ꯂꯥꯡꯃꯩꯗꯣꯡꯅꯆꯤꯡꯕꯒꯤ ꯃꯤꯌꯥꯝꯗ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯏꯊꯩ ꯂꯧꯈꯣꯡꯁꯨ ꯇꯨꯔꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯗꯨꯅ ꯂꯥꯛꯂꯤ ꯇꯨꯔꯦꯜ ꯑꯁꯤ ꯅꯤꯡꯊꯤꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯉꯝꯅꯕ ꯇꯨꯔꯦꯜꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯅ ꯐꯠꯇ ꯍꯥꯎꯊꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯑꯃꯗꯤ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯄꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯇꯨꯝꯂꯝꯗꯥꯏ ꯐꯥꯎꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯪꯂꯤꯕ ꯏꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯃꯣꯠꯁꯤꯟꯍꯟꯗꯅꯕ ꯉꯥꯛ ꯁꯦꯟꯕꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯗꯥꯌꯤꯠꯇ ꯂꯩ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯦꯜ ꯁꯔꯚꯤꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯂꯤꯒꯦꯜ ꯁꯔꯚꯤꯁ ꯑꯣꯊꯣꯔꯤꯇꯤ ꯊꯧꯕꯥꯜꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯣꯐ ꯆꯥꯏꯜ ꯃꯦꯔꯦꯖ ꯑꯦꯛ 2006 ꯑꯃꯁꯨꯡ ꯆꯥꯏꯜ ꯔꯥꯏꯠ ꯑꯦꯟड ꯄꯣꯛꯁꯣ ꯑꯦꯛ 2012ꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯤꯒꯦꯜ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯦꯗꯤꯑꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ 100 Days Intensive Campaign for Child Marriage Free India ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯀꯝ ꯁꯤꯚꯤꯜ ꯖꯖ ꯖꯨꯅꯤꯌꯔ ꯗꯤꯚꯤꯖꯟ ꯀꯛꯆꯤꯡ ꯅꯤꯔꯥ ꯁꯤꯅꯥꯝ MJSꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯈꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯉꯥꯛꯅ ꯁꯦꯝꯕꯤꯔꯛꯇ꯭ꯔꯕ ꯐꯤꯕꯝ ꯁꯣꯛꯂꯕ ꯏꯟꯗꯣꯔ ꯕꯔꯃꯥ ꯔꯣꯗꯀꯤ ꯋꯥꯒꯥꯏ ꯂꯝꯈꯥꯏꯗꯒꯤ ꯁꯨꯒꯨꯅꯨ ꯐꯥꯎꯕꯒꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯑꯁꯤ ꯅꯧꯅ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤꯗ ꯂꯨꯞ ꯑꯃꯠꯇꯅ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯁꯨꯒꯨꯅꯨ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯥꯡꯒꯜ ꯇꯥꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯁꯥꯎꯠ ꯏꯁꯇꯔꯟ ꯃꯅꯤꯄꯨꯔ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯥꯡꯒꯟꯖꯕꯤꯅꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯩꯈ꯭ꯔꯦ ꯆꯍꯤ 8 ꯆꯪꯅ ꯁꯥꯈꯤꯕ ꯍꯤꯌꯥꯡꯂꯝ ꯋꯥꯕꯒꯥꯏ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯕꯤꯜꯗꯤꯡ ꯉꯔꯥꯡ ꯍꯤꯌꯥꯡꯂꯝ ꯑꯦꯁꯤꯒꯤ MLA ꯗꯥꯛꯇꯔ ꯌꯨꯝꯅꯥꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ MLAꯅ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯝꯈꯤ ꯇꯨꯡꯗ MLA ꯗꯥꯛꯇꯔ ꯋꯥꯏ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯏꯟꯗꯣ ꯕꯔꯃꯥ ꯁꯨꯒꯨꯅꯨ ꯔꯣꯗ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯒꯤ ꯋꯥꯒꯥꯏ ꯂꯝꯈꯥꯏꯗꯒꯤ ꯁꯨꯒꯨꯅꯨ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯋꯥꯒꯥꯏ ꯂꯝꯈꯥꯏꯔꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯍꯧꯗꯣꯛꯈꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯑꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯃꯌꯥꯏ ꯂꯝꯕꯤꯒ ꯋꯥꯒꯥꯏ ꯍꯤꯌꯥꯡꯂꯝ ꯂꯝꯈꯥꯏ ꯕꯖꯥꯔꯗ ꯁꯝꯅꯐꯝ ꯑꯣꯏꯔꯤ ꯐ꯭ꯂꯦꯛ ꯑꯣꯐ ꯊꯧꯔꯝꯗꯨꯗ MLA ꯗꯥꯛꯇꯔ ꯌꯨꯝꯅꯥꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯍꯤ 15 ꯔꯣꯝ ꯁꯦꯝꯂꯛꯇ꯭ꯔꯕ ꯂꯝꯕꯤ ꯑꯁꯤ ꯅꯧꯅ ꯁꯦꯝꯕ ꯍꯧꯔꯛꯄꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ MLAꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯏꯅ ꯁꯦꯝꯂꯛꯇꯕ ꯂꯝꯕꯤ ꯑꯣꯏꯕꯅ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕꯤꯌꯨ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯒꯥꯏꯗꯂꯥꯏꯟ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯤꯅ ꯂꯝꯕꯤ ꯁꯦꯝꯕꯤꯌꯨ ꯃꯔꯤ ꯂꯩꯅꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯈꯤ ꯆꯍꯤ ꯑꯃ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯛꯂꯤ ꯑꯅꯧꯕ ꯂꯩꯉꯥꯛꯀꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯍꯧꯗꯣꯛꯄꯒꯤ ꯐ꯭ꯂꯦꯒꯤꯡ ꯑꯣꯐ ꯊꯧꯔꯝ ꯊꯥ ꯑꯁꯤꯒꯤ 7ꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯥꯡꯊꯕꯥꯜ ꯂꯦꯞ ꯃꯈꯥ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯐꯥꯎꯕꯒꯤ ꯀꯤꯂꯣꯃꯤꯇꯔ 95 ꯁꯥꯡꯕ ꯂꯝꯕꯤ ꯑꯁꯤ ꯈꯔ ꯊꯨꯅ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯅꯕ ꯄꯥꯟꯗꯝꯗ ꯊꯥ ꯑꯁꯤꯒꯤ 13ꯗ ꯀꯛꯆꯤꯡ ꯑꯦꯁꯤꯒꯤ MLA ꯃꯌꯥꯡꯔꯝ ꯔꯥꯃꯦꯁꯣꯔꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤ ꯁꯦꯛꯃꯥꯏꯖꯤꯡ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯍꯧꯗꯣꯛꯈꯤ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ MLA ꯔꯥꯃꯦꯁꯣꯔꯅ ꯑꯁꯨꯝꯅ ꯍꯥꯏ नेशनल हाईवे 137A है जी ये देता थो नेशनल हाईवे ने मपूसी गवर्नमेंट ऑफ इंडिया ना पैसा पीरा गाना तो सेम बदौनी MLA की रिसोर्स तो सेम नबगी और ये मत लाइक MLA की रिसोर्स तो लाइक रगसु आइना खरा पुथोगा MLA एरिया डेवलपमेंट फंड की सी पेपर ब्लॉक थागे ना जो रिक्वेस्ट औरबनी अदुबो गवर्नर भारत सरकार की पोर्सी नंगना तो वही आरोइना हायरक पदगी अखोई ngairga leibani ꯊꯧꯔꯝꯗꯨꯗ ꯀꯛꯆꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ PWDꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔ ꯕꯥꯠ ꯁꯦꯟꯇꯦꯅꯔꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤ ꯊꯧꯔꯝ ꯉꯔꯥꯡ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯟ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯀꯛꯆꯤꯡ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔ ꯕꯥꯠ ꯁꯦꯟꯇꯦꯅꯔꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤꯅ ꯁꯥꯍꯤꯇ꯭ꯌ ꯁꯦꯕꯥ ꯁꯃꯤꯇꯤ ꯀꯛꯆꯤꯡ ꯃꯆꯥꯆꯅꯨ ꯀꯛꯆꯤꯡ ꯑꯃꯗꯤ ꯏꯔꯝꯗꯝ ꯈꯣꯔꯖꯩ ꯑꯄꯨꯟꯕ ꯂꯨꯞ ꯍꯤꯌꯥꯡꯂꯝ ꯋꯥꯒꯥꯏꯒ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗꯨꯗ ꯗꯥꯛꯇꯔ ꯅꯤꯡꯉꯣꯝꯕꯝ ꯅꯟꯗꯣꯅ ꯂꯥꯏꯐ ꯑꯦꯟड ꯋꯥꯔꯛꯁ ꯑꯣꯐ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯈꯤ ꯄꯥꯕꯨꯡ ꯁꯃꯔꯦꯟꯗ꯭ꯔꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯂꯝ ꯑꯃꯗꯒ ꯄꯣꯛꯑꯝꯕ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯈꯨꯏ ꯃꯥꯒꯤ ꯁꯩꯔꯦꯡꯒꯤ ꯍꯤꯔꯝ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇꯒ ꯏꯄꯣꯛ ꯃꯦꯀꯔꯒ ꯍꯥꯏꯕꯗꯨ ꯑꯗꯨꯒꯨꯝꯕ ꯑꯃꯅꯦꯅ ꯂꯧꯕꯗ ꯊꯣꯏꯗꯣꯛꯅ ꯆꯣꯞꯄꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯀꯕꯤ ꯑꯃꯅꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯇꯧꯕꯤꯔꯝꯃꯤꯕ
ꯈꯨꯗꯣꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯖꯕꯁꯤ ꯃꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯗꯒꯤ ꯍꯧꯒꯗꯕ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯅ ꯂꯧꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2016ꯇ ꯀꯛꯆꯤꯡ ꯖꯤꯂꯥꯒꯤ ꯑꯣꯏꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯦꯟꯇꯔ 8ꯇ ꯃꯍꯩꯔꯣꯏ 19,962ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯩꯈꯥ ꯊꯥꯒꯗꯧꯔꯤ꯫ ꯄꯔꯤꯈꯥ ꯑꯁꯤꯕꯨ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯅ ꯑꯀꯤꯕ ꯂꯩꯇꯅ ꯏꯪ ꯆꯤꯛꯅ ꯄꯔꯤꯈꯥ ꯊꯥꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ꯫